Apunba Sorokhaibam Sagei Trust ki Foundation Day Thouram ngasi GHARI maning LEIKAI da LEIBA Trust ASIGI President Sorokhaibam TOMBA gi SHANGAI da Pangthokhre Thouram adada lamsang ASIGI MLA Sorokhaibam Razen amade Apunba Sorokhaibam Sagei Trust ki President S TOMBA na maroi ba mithunglen singoina sarukya ke Thouram adagi saruka moina chahi ASIGI kosan loba class 12 ki examination da science stream gi tarahundoi shuba position lokkrabe singjamai chinga makha dagi Sorokhaibam boarding gi Chanupi Chinglembi Sorokhaibam da sel oina lupa lising mga momento ama amadi sol ama kudol tamduna pungning thawatke masigi mathakta sagai asigi mithoi mihelakpa amadi singthaningai oiba thabak kaya tawkraba miyoi mari dasu achamba kudol tamduna ikai khumnaba utke ngasi ikai khumnaba utkraba sing adudi langthabaldagi saknairaba sumang lilagi artist Sorokhaibam Ravindro lamdingdagi maitei maiba Sorokhaibam Bas Transgender Advocate Jetes Sorokhaibam amadi Thobal Wangkem dagi NEET Manipuri Assistant Professor Nilakanta Sorokhaibam ne Thouram aduga mari leinana MLA A Razen Nahai Hiram Kayada mithoi mihelakwa sagai asigi miyoi kaya pukning thogatpa haibasi yamna phaba thabak amane sagai chasi ngi marakta awa ana tarakpada Apunba Sorokhaibam Sagai Trust na mateng pangbagi thabak asisu aphaba khongthang amane haina mahak makha tana phongdokhe Apunba Sorokhaibam akwai sagal pagarwena akwai sagai esida matamdugi Maharashna akwai da lasaro edana akwai sagai ni layo akwai na seva preserve kulamba awai bilalembi asiso akwai asigi anabo ningama akwai construction magi sanglen kaba koina napo kogi sanglen sarga matam sana sana akwai na mathok mangam sorti pangthok targadi akwai sagai dasu afaba nungaiba amadi akwai sabrba ayam mai akwai sagai ni horliba akwai sasi inausi amadi mahi tambiba service tawriba punamakta akwai source nai akwai da jan tiragani haibagi hazar horloina nai akwai sule lasi sarna akwai tawsi loina